Manipur amasung Myanmar anigi ngamkhai paringda thengnakiba lanfam amata thawaina pontha pikraba lona thingkraba lalhalup KYKL gi lanmi sanglup miyamgi yawol lanmi gi second lieutenant pathau oinam telhaiba atupaming landaba amate lona thingkraba lalhalup KCP gi lanmi sanglup miyamgi fingang lanmi gi comrade Lance Corporal Ahanthem Bishan atopaming kanglai anigi mafamda lona thingkraba lalhalup Pripak Progressive na yawol gi kai khumnabot bagaloina na thamoi shokna waba phongdurakli party asige assistant publicity secretary L Ningsing bana khotyek piduna thadorakpa cherolamana hai athoba yawoloi ani ase tha asige kunmanga da Manipur gi ngamkhai ngak senbagi mathau pangthokliba apunba yawoloi singi tengolga Indian Army amasong makhoi gi khutnek lanmi singi apunba khutpu amaga lantheng nabada thawaina pontha pikibani athawani na apunba kanglai pak amate kanglai cha singi damak punsi gi aroiba mikup fawba lawramba thodang sing adu kanglai pak gi yawol ihogi puwari da mutpanaidana lehoragani athawani na leikhidabada awaba nanghauraba imung manung amade marup mapija singi awabada su saruk yari haina cherolasina makhatana phongdurakli